Manipuri Wari Pambi Channel na tabiriba pumnamakpu amuh hanna taramna uksari ngasiso mayamgi ngayhak pothananabagidamak anauba Manipuri horror story amakak puduna laksari. Anauba horror story isigi maming Imagi Mongphamda. Horror story isigi writer Laishram Korau. Haujik taminarasi mayamgi ngayhak pothananabagidamak puduna laksariba anauba horror story Imagi Mongphamda. Aikhoibu imana pokpibani sangsar sigi awa nungai pumnamak imana tambiba ngaktani. Imagi khomlang lamaldi mapok simagi singamloi pisak piklingaidagi hauna masabu kadaida kari soikhigdage haiduna senajarakpaduna punsigi aroiba mikop faubada mamana masabu nungsibadi samudragi ipakumbani loinaidrabani singthaba kanana sungamloi. Rahul mana sahi ani muk sarakpa adwaida mahaki apokpa mapa cancer lainana naduna laikhidre. Apokpi mamana mahaki yok thakpagi bar pumnamak lauduna masabu kadaida kari soikhigdage khanduna yamna wana matomtana yoksarakpani. Masabu manangganda posenduna migida satuna thabai ingkhang surui madudagi phangjarakpa sel khara aduna masagi tabu mabuk thananaba pijai magidi kharasa da masagi mamon mino kuraga mahakidi pumnamak puk thallabani karimata sadrabasu karisu kaide. Mamtana masanupa Rahulbu piklingai matamda laisangda lai khuramba satpada Brahmal amana pirakpa kher khara Rahulda pijai. Numit adudagi hauna Rahulna mamada numidang wairam khudingi kher saningi haiduna kher hek hawanduna sai. Matam adudagi hauna Rahulna numidang wairam khuding mamagi kher sadrabadi tumba yade haiduna mamada ningai tauduna kher hek hawhalli. Mamanasu masagi damakta noong matasithaba laitana masagi kher haubi yamna wana haujarakpa mama masagi ponsini. Rahulsu mamagi awaba pumnamak khangjai mamagi mateng pangduna mahangna sauraga mamabu nungaina thamge haina papukningda sapyungna khanjai. Noong matasu mamana haibawa hiktokte pungkak saurkaba matamda lairik tamna ahangba matamda mamagi mateng pangduna mamagi ningba thungnanaba honajai. Matam pumnamakta mamabu ngaihakta oirabasu nokhannanaba mahakna hek ngamliba makai honajai. Mamana nokpa uraga Rahulna mathamoida yamna penjai aduga mama Mamtanasu masanupa Rahulgi wa ngangba taraga mahaki kumaitabu yengjaraga mahaki thabak surubagi awaba pumnamak loina kauthokcharibani. Rahulna saurkwa matamdasu noong mata numidang wairam amata mamagi kher chadaba numit yaukhide. Mamanasu phana warabasu phana sinba lairabasu masagi kher hauduna hek thambi. Rahulna sanarurabasu ngahtang chathourabasu numidang wairam khudingi ma aigi kher di kadaino aigi kher piyo haiduna hekta ningai taurei. Mamanasu masada masagi kumai yengningduna ngasidi bungo kher haudrene haibada masana sauduna laiksu paroi chaksu saroi haiduna ningai taubado uraga mamana penjai adudagi lona tapna mahaki kherdo mamangda puthorakani. Maduda masanupa Rahulna ima nang ngasima oidaba ngangi haiduna ningai taurambadagi fak noktuna kher chabado mamana thawai tana yengjagani aduga mathamoida sangsar sida khwaidagi nungaiba misak amagum mathamoida penthokchagani. Asumna mapa yaudana mama matong khaktana yamna wana aphangba thaba ingkhang suraga masanupa Rahulbu ngasidi BA tamhanbagi thak adu fauba yauhalakle. Ngasi Rahulgi ahanba college kaba numitni. Rahul masada matum marang hauduna
harau nungaiba pumnamak iyan yanaduna ngasi college lai. Rahul mahaki class ta sanglaktuna class ki aroiba bench ta tuminna phamduna uthengnaba mahaki friend mayam ado yengduna lai. Mahakka sakhangna khiba kanasu yaude. Ngaihaki manungda changnarakliba mayam maraktagi masak matau fajakrabi nupi amana mangonda hai Rahul haina makut khalai. Rahul di hai hairaga magi wakhalda kanano aibu masibo masak khangdena haina khalli. Matamaduda nupi aduna manakta changsilaktuna Rahul ai masak khangdrabro ai Madhuri ne nangi high school life ta loina rakhiba marup Madhuri bu kaurabro. Rahul na ningsinglakle ai hai Madhuri nandi amna fazara medana fazamandana masakka khangudre. Haijilo Rahul aisu handakta college asida admission tawbane nanga thengnabase yamna nungaire college punbase yamna nungaire. Asumna Rahul amadi Madhuri numit adudagi makoini yamna luna tinaba marup mapang ama oina loina rakhi. College ki ahangwa matam khudingmakta makoini faminaduna wari sanai. College ki canteen da changduna asapot chaminai. Rahul na Madhuri bu thamoi sengna nungsire. Adubo Rahul na Madhuri gi mafamdadi nangbu nungsi haiba wahi se haidri. Mathamoidadi Rahul na khalli soidana Madhuri nasu aibu nungsiramgani aina mangonda hek propose tawrubada soidana yarakani haina hanjarami. Madhuri na mobile phone paibado uraga Rahul su phone paininglaklami. Rahul na angangi matawgum mamada ningai torami. Mama aigi phone amata laibiyo aisu phone painingi. Ekoi college ki imanaba sing mobile phone yamna painai aduna aisu amata painingi haibada mamana isana pamjaradi karigi lairoidage. Ima isasu pau phaunaba yananaba imagisu ahongba mobile phone macha ama laisiko haiduna mamana migida thabak sururaga wana phangjarakpa sel adudagi masanupagi mobile phone ama laibire. Aduga mahaksu masanupada phone taunanaba ahongba mobile phone ama laire. Masana khajiktang thenglakpada mamana phone tauduna ibungo nangbu kadaida laige thenglene nangbo haiduna hek phone tawi. Rahul na ima ai asida imanaba singa lairiye soidana thuna lakani ima pakhatkano haiduna makoini hek pau phaunai yamna nungaire. Mama su haujikti masana chathokibada pakhatpa faudre mangna hek masagi khonjel taninglakpada phone tauduna masaga wari hek sanai. Masanupa Rahul nasu mamagi pungning hek themjinbi. Numidang wayado kher sana Rahul na mamada haijai ima ai BSc hek loibaga sarkargi thabak ama soidana tawba ngamnanaba kanna honagani. Aina laingaki thabak hek tawrba matungdagidi imabu maharani gum nungaina thamduna khutta hamladuna bijagadawribani. Masagi wahayado tabada mamado mapi chintaraklami. Isagi wahayase tabada ima pele haiduna kapthoraklami. Rahul su college kana yumgi thabak pumnamak mana ayamba honaribani. Ahangwa matamda angang amani lairik takpiduna madudagi phanglakpa seladuna yumgi mamagi mateng panglibani. Rahul na college kaba matamda Madhuri dagi mahaki mobile gi phone number laure. Ayamba matamda college dagi halaklaba matamda su phone da Madhuri ga ayamba wari sanaduna lai. Adubo Madhuri da mahakna nungsi haiba wahayase phongbadi ngamdri. Rahul haujikti ayamba matamda mobile phone yengduna lai. Mamana haiba wa ningthi nungaina taraktre. College tagi thengna halaklabasu mamana kadaida laige haiduna hol tawbasu busy haiduna ayamba mamaga wari sabasu phangdre. Nongma college ta Rahul na Madhuri do kanagumba nupa amana gari maningda haptuna college thilakpado urami. Matamaduda Rahul na parap changsinduna Madhuri bu kaurami.
Madhurisu hai Rahul haina sangsalaklammi. Rahulna khara saurap tauna Madhurida Madhuri haujik nangbu college ta thilaklamban nupa adu kanano haina hanglaklammi. Madhurina mahak aigi boyfriend ni aina khumlakpada Rahul ado swai laukre. Taktuda sauningba amadi pendabaga loinana Madhurida hairaklammi. Adudi karigino nangna hana masigi wase aingonda haidribasibo haina hanglakpada Madhurina karino aigi wari pumnamak nangonda loina ligadabani haiba leibro. Rahul do pat haidokiduna sauna chatkre. Class yaudre canteen da sangduna karino khara sathakduna matam masum lelammi. College loinaraba mayam hanakraba matungdasu college ki park ta sangduna tomta bhamduna tumina leirami. Yumdagi mamana phone hanjil hanjin tawraklammi. Phone ado sumpai paikhalamde. Numidang waida yumda halaklabada mamana ibungo asuk thenglam phawba nangbu kadaida leiruge imana phone tawbasu faide. Rahul karimata khumde. Adudagi mamana ibungo table da nangi kher imana hauraga thamlabani satho ingkhradi hauroi hairami. Rahul karimata khumdana tuminna sangkhraga mahaki kada mobile phone aduda karino mayam ama pangnamda namduna sanari. Ibungo nangbu kaidawrage nasa ngamdrabro kher satho haibasu haujik phawbu sadedi karigino loina inglamlani ne hairakpada khangsau sauna Rahulna imana karigino aibu khongthang khuding adum panaribasibo aise angang masamak natrabani ne aina kari tawgani tawroi ai loina khangi ne afa phata loina khangi ne haiduna mamada onkhalaga sauna hairakpada mamado tumina laikre. Rahul college sunungthi nungaina chatre mamana hairurabasu magi thokpa sauna pangangda nganglai panghumda khumlai. Mahaki ningba thungdaba kari lairabage haiduna mamana fazana ingna tapna hangjarabasu Rahulna mamabu hek sauna sairai. Masagi awaba honglakliba matawado ubada Rahulgi mama Mamatado yamna thawai wajarammi puning yamna penjaramde. Angang oiringaidagi masana yamna pamjana sajakhiba kher ngasisu numidang wairam khudingi mamana ima aigi kherdi kadaino haina hanglakani khanna masagi damak kher hauduna numidang wairam khudingi thamjai. Adubu mamana hauduna thamliba kher saraktaba numit masing fana yamlakle. Kherda khoida khidre masi mufang khuding ungduna mobile phone aduda kana gano karino wari kaya mathang sanai amuksu sauna ngangi masagi maithongda harau momonabagi mami taraktaba numit masing fana yamlakle. Numitusu Rahulna college ta leiba matamda mahaki boyfriend ni haiba nupa aduna amuksu Madhuri bu gari da thilakpado urami. Haujikti Madhuri su Rahul gi mamangda tauge haiba matagum ama yauna nupa aduga nokminaduna wari sanaduna taurami. Iba maduda Rahul yamna ningba kairami. Mitusu mahak class yaudre mapanda pakta thoraklaga mahak college ta matuklage haiba wakhal fawba khanjaraklami. College suti oiduna yumda hanakraba matungdasu Rahul di pakta family yumdagi mamana phone hanjin tawrai. Rahulna phone ado sungpai khatte phone ado kakthatli. Numita silakaba fawbada masa halakdrabada Rahulgi mama Mamtana mahaki masabu college ta thiba lai. Atamaduda Rahul su imayumda halage anduna college ki mamangda thoraklami. Mahakne hek thorakpada soroki oi thangba nakaldagi nupi amana ibungo haina kanna kaurai. Mahakne hek yengkhibada mahaki mama Mamtani haiba khangki. Rahulna ima haina kaurakpada mahaki mama aduna soroki hek nakaldagi sorok lan thorakke haiduna khongpham amani hek thangdorakpaga tunglamdagi yamna kanna thorakpa kar amana mamabu kanna thomki. Ibungo haina amuktang lauramlaga mamado soroki nakalda taduna laikre. Mahakna pairakpa bag ado umsai saiduna bag adugi manungda haplakpa mahaki kher happa
टिफिन मचा दुसु खेरगा लोइनना हाइदोक्तुना पुंचाई चाइबदो उबदा राहुल निंग काइबगा लोइनना इमा इमा हाइदुना चंगसलक्तुना ममाबु कोंदुना कबलक्लामी महाकना लावबदो ताबदगी मियाम अमसु चेंसिनरक्ले अदुदगी लंबीदा लाकपा गाड़ी अमा फादुना खुदक्ता ममाबु हॉस्पिटल तमना उखलक्लामी अदुबु लंबीदा ममागी ममितगी मपी सिंथरदुना मसा राहुलदा थमोई सोकना करिगुंबा खरा हाइनिंगना हाइबदी होंदोकपदी ngamdana मिटकी पिरांगा लोइनना कपना ताइबंगपाल थादोखरे ngasi राहुल युम मदुदा नाइतोम ताहौरे महाकु पिसक पिकलिंगैदगी कदाइदे करी सोइखिगदगे खाना महाकना सावरबा पाखंग फारबा मतम फावबदा अंगांग मसागी मतौगुमना महाकना अंगांग ओइरिंगैदगी पामजन सारखिबा खेर नमिदांग वाइरम खुदिंगी ममाना हौदुना थांबीबा महाकना खेरबु पामजन साबा उरगा ममाना नाकंदा फमदुना हराउना नोकना नुंगाइना येंगजबा कुमै पुमनमक ngasi loikre nongmatang college dagi kharadang thenglakpada mamana phone tawsila I kadai da leirige haiduna pakhatna hangjara I madusu mahakna phone okpi khidaba kakhat pi khiba saubuga loinana mamada kayama sai khiba adubu mamana di nongmata sumasada warubugi saktam mamata su uhan khidaba pumnamakado ningsing luraga ngasi Rahul mathamoido prok chakpat khangamdraduna mama laikhidabagi poloi khibagi mongpham aduda laktuna thamoi sokna kapcharami numidang waido itha thajadana Rahul na yumda hanjelakpa matamda saksangda mamana mahaki kher hek haubagi poliki makolado tarklami maduda makna harauna sensinduna ima aigi kher loirabra haiduna chenselubada saksang aduda kanasu leramdre Rahul kapla duna mahaki kada sangaklami phamungda longna hiptuna aukraba wari kaya ningsingna lairi matamaduda mahaki kada thetpa mamagi photo aduda munne yenglami photo adudagi mamagi mamitagi pi sintharaklibado mahakna tumna urami Rahul nungai tabagloinana masada akiba amasu phorpagum tawrami tudagi mamagi photo ado lauthokuna photo do mahaki tarang manungda amuk hapchen khre ahing aduda yamna thenglakpa matam aduda Rahul ngayakti tumtharore mahakna mikap tholakpa matam aduda mahaki kagi thongnausing loina hangdoklamli aduga thongda khanba paradusu phar hairami nungsitsu yamna kanna chitchilakli mahakna haugatuna thongnaw ado lonsinge haiduna thongnaw manakta changchilakpada thongnaw adugi mapanda masamana ifa faraduna nupi ama leptuna leibado urami Rahul soi laurami Rahulna ima haina kaurami adubu karimata khumlakte Rahulna kapla duna ima nang nasabu warabra nasabu waruduna nangna nasabu ki haliba natro silamba nungsitsu tapna nemthakre thoknaw mapanda leplamba nupi adusu tuminna chatkre mathang numitki numidang thenglaba matamda nong nungsit yamna kanna tawrami Rahul gi kagi thongado masana yamna kanna hangdoraklami Rahul khangpek khangbaga loinana tumba hugalami mahakki mama lakle khalubada mahak sada akiba khara faujarabasu mamabu tasengna amuktangdi ujaningki mahakka wari sanarbadi kayada penjagani khanduna thongjil wangmada Rahul do prap mapalda thoraklami masamana ifa faraduna nupi ama sumangda leplibado mahakna urami mahakna ima haina Rahulna kaurami nupi ado mamai leithoklaga tuminna sathiduna thongalamda thokre Rahulna akiba pumnamak thadoktuna mamagi tung inaduna ima nasabu arorabra haiduna inazai adudagi nupi ado tapna chatkhi Rahulsu tapna tung inarai
ꯑꯔꯣꯏꯕꯗ ꯅꯨꯄꯤ ꯑꯗꯣ ꯃꯃꯥꯒꯤ ꯃꯣꯡꯐꯝ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯈꯤ꯫ ꯔꯥꯍꯨꯜꯁꯨ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯣꯡꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯀꯞꯇꯨꯅ ꯂꯩ꯫ ꯔꯥꯍꯨꯜꯁꯨ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯔꯥꯍꯨꯜꯅ ꯃꯃꯥꯒꯤ ꯃꯣꯡꯐꯝ ꯃꯅꯥꯛ ꯑꯗꯣ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛ ꯎꯈꯤꯗ꯭ꯔꯦ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯣꯡꯐꯝ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯊꯔꯣ ꯑꯣꯟꯗꯨꯅ, "ꯏꯃꯥ, ꯏꯃꯥ, ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯔꯝꯃꯨ. ꯅꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯕꯗꯒꯤ ꯏꯃꯥꯕꯨ ꯌꯥꯝꯅ ꯑꯋꯥꯕ ꯄꯤꯈ꯭ꯔꯦ. ꯏꯃꯥ, ꯅꯆꯥ ꯂꯥꯟꯖꯔꯦ. ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯔꯝꯃꯨ" ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯣꯡꯐꯝ ꯃꯅꯥꯛ ꯑꯗꯨꯗ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯇꯨꯅ ꯂꯩꯔꯦ꯫ ꯃꯇꯝꯗꯣ ꯌꯥꯝꯅ ꯏꯪꯕ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯅꯤ꯫ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯣꯡ ꯊꯤꯠꯂꯤ ꯃꯪꯕ ꯑꯃꯗꯤ ꯆꯨꯕ ꯃꯇꯝꯁꯨꯅꯤ꯫ ꯏꯪꯕꯗ ꯍꯦꯟꯖꯤꯟꯈꯤꯗꯨꯅ ꯔꯥꯍꯨꯜꯗꯣ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯃꯃꯥꯒꯤ ꯃꯣꯡꯐꯝꯗ ꯀꯞꯄꯗꯨꯗ ꯈꯣꯟꯖꯦꯜ ꯐꯥꯎꯕ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯀꯟꯅ ꯊꯣꯛꯇ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯑꯇꯤꯌꯥꯗ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯡ ꯆꯨꯊꯔꯛꯂꯝꯃꯤ꯫ ꯔꯥꯍꯨꯜ ꯃꯆꯤꯟꯗ "ꯏꯃꯥ, ꯏꯃꯥ" ꯍꯥꯏꯕ ꯐꯥꯎꯕ ꯀꯟꯅ ꯊꯣꯛꯄ ꯉꯝꯂꯛꯇ꯭ꯔꯦ꯫ ꯅꯣꯡ ꯑꯗꯨꯁꯨ ꯁꯨꯡꯍꯥꯡ ꯍꯥꯡꯗ꯭ꯔꯦ꯫ ꯐꯅ ꯀꯨꯏꯅ ꯄꯨꯡ ꯑꯃꯃꯨꯛ ꯍꯦꯟꯅ ꯆꯨꯈꯤꯕ ꯅꯣꯡ ꯑꯗꯨꯗ ꯔꯥꯍꯨꯜ ꯃꯃꯥꯒꯤ ꯃꯣꯡꯐꯝ ꯃꯊꯛ ꯑꯗꯨꯗ ꯃꯀꯣꯛꯅ ꯃꯣꯟ ꯈꯥꯡꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯆꯨꯔꯤꯕ ꯅꯣꯡꯒꯤ ꯈꯣꯟꯖꯦꯜꯂꯛꯇ ꯔꯥꯍꯨꯜꯒꯤ "ꯏꯃꯥ, ꯏꯃꯥ" ꯀꯧꯕ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯍꯟꯅ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯒꯤ ꯃꯩꯆꯥꯛꯅ ꯅꯤꯡꯉꯝꯗꯕꯅ ꯆꯥꯛꯂꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯣ ꯁꯦꯡꯂꯕ ꯅꯣꯡꯂꯤꯛꯁꯤꯡꯅ ꯆꯥꯝꯊꯣꯛꯇꯨꯅ ꯋꯥꯔꯕ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯣ ꯃꯃꯥꯒꯤ ꯃꯈꯨꯠꯅ ꯃꯆꯥꯒꯤ ꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯔꯥꯍꯨꯜ ꯑꯗꯣ ꯃꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯖꯈ꯭ꯔꯦ꯫